Ngasi numidang wenong phongkiba Kangleipak Meragi Pausi digi marueba pau khara khangajaraka miyamda khudo tamjige Kuki terroristsingna kangchup amadi thangnana leiriba khul singgi Nongthaki sarukta drone taraga tare thagalaktuna kihambagi thabak satharakle Kuki narko terroristsingna maiteda khatnaba hauduna leibagi manungsanna ngarang January 16 dagi numidang pung 3:3 rom tabadagi pung 3:9 fawada Kuki narko terrorist na drone taraga tare thagalaktuna kangchup amadi thangnana leiriba maitei khulsingda kihanbagi thong ama chatharakle haina Social Department Association kangchup ki General Secretary Dejandro Angomna phongdorakle mahangna phongdorakpagi matung inade ngaihak leitena Kuki narco terrorist na drone pahaninglaga pahanba drone bombing tawninglaga na tawduna leiriba se lenganga thingba ngamdriba si karigino Kangchup area da leiriba Kuki khulsingda Central Force ki outpost sing sumarangkai ni leina Kuki terrorist nga chatharakliba thong ase yamna pende haide mahangna makhata na hai Kuki narco terrorist nga ase Central Force sing mathau ningthina pangthoktuna thingnabagi thabok paikhatpiyu Kuki narco terrorist na maite da khatnaba hauriba se khudakta lefallo Kangchup amadi masigi akoibada leiriba Kuki narco terrorist na ngahak leitena nongmai amade bomb kapchinba drone bombing tauba drone kya thagatuna miyambo mi paihanba ase khudakta lepnaba Manipur lengang lakhopam thokpadaba adu chapchana lobinabasu appeal tarakle makhatara papauda National Highway 37 da satharamba economy blockade handokre none district raising agency JS National Highway 37 Imphal Jiri lambida Economic blockade ado matam kharagi oina komthoklei haina none reasoning agency JAC gi convener ke ato gomaina pamisinga unabada phongdokhrei mahangna haike haukiba kumja lesing aniga subna taraga mapal dege lesing aniga subna kungini thoi fawbagi oina reasoning agency gi bifam thokba orniam ge sempham adu pithok tabagi mayokta blockade ke khongjang changsilaki bani aduba JAC gi makedege none DC gi kuthangda Chief Minister amade Cap MPD Department gi mari leinaba singda memorandum kaya pisingkarabasu ngasi phawba tabidabadege blockade ke khongjang asi chatharakpane aduba mari leinaba department gi makedege matam khara blockade hangdopina ba hajarakpadege JAC gi makedege lamdam asigi praja miyamgi awaba yenglaga matam khara gi khongjang handokpani haike mahangna makhata na hai karigumba Manipur lenga ki makedege pithoktana leiriba sempham sing adu matam khara ngaikigani aduba hauju phawbada lengang thabak to onthoraktrabadi lambi thingba yauna akamba khongjang sangsingani haina JAC gi campaigner ke atu gomaina makhata na pamising na phungdoki makhata rakpa pawda JDU gi amata ngairaba MLA Abdul Narsi BJP lengakta sawatkani haikhrei kumja lesing aniga sumna kungani thoida pangthokiba taragani thoisuba Manipur Legislative Assembly gi mikhalda mai pakiba JDU Manipur unit ke MLA taruki manungda MLA mangana BJP da songsingkraba matung lem hauriba makhakta ngairaba lilong AC gi MLA Abdul Narsi makhata na N Berena lucingliba BJP gi nungsina balenga asida chawakigani haina MLA masana phongdokre haire IAN ga unaba amada MLA Abdul Narsi na haike aya makhata na BJP lengakta chawakigani State Unit ki President ki SI Berena lawkiba Philip adu ayhak isada karigumba wafam amata tanaramba leite JDU ne NDA gi lenga pu sagwatu na leite loina JDU hauze NDA gi lenga ki part ama oide maram aduna state ki oina su CM Berena luchingliba lenga asida makhata na sagwathigani JDU asu National Party amane maram aduna National Party ki luchingba singna lawba Philip adu ngakna chatkani haike Panbayavade Janata Dal United JDU Manipur State Unit na Berena luchingliba BJP gi chusinna balengakta sawalamba adu tokle haina Janata Dal United JDU Manipur Unit ke President ki SI Berena haukiba January 12 da Manipur gi Governor House ki luchingliba Chief Minister M Biren amade Manipur Legislative Assembly ki Speaker TH Jabrata da aiba charol ama pisingkibane Sirol aduda kumja lesing aniga subna kungini thoige Assembly election da JDU gi merep taruk mai pake aduba tha kharagi manungda MLA manga JDU thadoktuna BJP da songsingkhe
maduna maram oiraga hauji Indian Constitution ki tarasuba schedule gi makhada wakat ke adobo speaker ge tribunal da wakat adu leire lonina JDU na hauji India block ke part ama oibaga lonina BJP lengakta sogwalamba adu handokle party asigi amata ngairaba MLA MDR Dumnar Siribo House da opposition base da phamanbi haina khangan kibane Cherol adu pising kibaga ikan kanadana party ke national spokesperson Raji Ranjan Prasad na JDU ne NDA dagi tokpa leite JDU Manipur unit na laukiba phirep adu masa mathanda ki phirep ne wafam adugi matangda national gi lusingba singda wa amata tanaramba leite haina akam mamongda yaningda phongdokhibane matung tarapo ina party ki national general secretary Ahmad Khan na Sokos notice amasu Janata Dal United Manipur State Unit ta tharakhre haire hariba notice aduda center de ND lengake saruk ama oiriba National Party ke warepo thausade asuguma thaung asi party na hakchina lawi hauji Bihar da su JDU na ND lengaka saminare punamak singa si yenglaga KSIS Birembo JDU Manipur State Unit ki president phamdagi lauthokle lonina makha taba notice ama thoktriba fawba State Unit asi suspend tawtuna thamle makha tarakpa pawda hangduna leiriba GP Women's College ke principal hapinaba mahiroi singna taksilakle GP Women College ki matam sangna hangduna leiraba principal ge pham college asimakke senior ozan hapinaba wafam college asige mahiroi singge maikaidagi taksilakle wafam ase college asige conference hall la pangthokiba pami singa unaba amada sahi asige oina college asige general secretary ge thaupuri be thoksom yaiphabina phongdokhibane mahangna makhata na pawmisingda hai haukiba sahi lising aniga subna kunga marige December thadagi college asige principal retire chakiduna principal pham asi hangduna leirakle hangduna leiriba principal gi pham ase college asige environment ningthina khanglaba college asida matam kuina leiklaba senior ojana principal oina hapina bahaiduna ngarang danam banjeru university gi authority da ai bachelor pisingki balaire mairoi singna thamki wafam asigi ona taina bada principal hapchilak pathoklabade mairoi singna democratic oiba khongjang changsingani haina ju phongdokhi makha tarakpa pawda ek taragani thoja tharamba popi pambi sing yanthakre Manipur lengangna changchilakpa war on drugs khongjangi manungjanna Manipur gi singgi mafamna tharamba popi pambi sing leptana yanthatpegi chatharakpagi manungjanna ngarang Churachandpur district ki Changai Kok police station e manungjanna Dampi Reserve Forest ke saruk oiriba Siden Changpikot ke lam ekataragani thoiromda pak channa tharamba popi pambi sing yanthatuna mangankre popi pambi sing adu Churachandpur district police DFO Churachandpur amadi Central Force sing apunba combined team na yanthatuna mangankibane